Online Manipur gi nungthil gi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau I pau Manipur update gi lokhocherake PLA gi ngarang laikhidraba Athouba iyamba captain gulu lairamlen da nungaina ingna chikna leiba oresanu ngarang laikhidraba pripak pro gi Athouba boni sana wangkhai ingna chikna leiba oyuko Athouba Kuki singi damakta pusilakpa cheng bag kunga tare kakching lamkhai da phagatkhre ngasi ayuk pung 3:45 rom taba matamda tata truck amada maring nupi amana luchingduna khengjoida leiba Kuki singi chanaba pusilakpa cheng bag kunga taret kakching lamkhaida langsai thaunagi thomi singna check tauba matamda thengnare hairi cheng adu CDPO project ki thabak taubi DP tungang kauba maring nupi amana purakpani maring nupi asina phongdokhibagi matungina cheng adu Khengjoi tana pugadabani aduga mafam aduda lairiba anganwadi gi angang singi chanaba chengni haina phongdokhi adubu kayam yamna chummano haibadu asengma khangba ngamde cheng asi Kuki singna chanaba pusilakpani haibadi khangba ngamle haidi CDPO project ka mari leinana thabak tauriba DP tungang kaubi maring nupi asina pauche asida telephone gi khuthangda phongdorakhibagi matung inadi cheng adu Khengjoi tana pugadabani mafam aduda lairiba Kuki angarwadi chanaba purakpani haina phongdokhi Naga mahiroi luf anina ngamkhai sambal khaba thingba thamlakli Center madi state na Manipur da illegal immigrants sing sangsilakpagi issue lairiba si kokhanaba mityengda Indo Myanmar ngamkhai khana bakhongthang lokhalakliba asibu Naga mahiroi luf ani Eastern Tangkhul Student Union amadi Southern Tangkhul Student Union na yamna kanai athingba thamlakli ngasi Manipur Press Club ki Thangjing Hall da paumi singa unabada Eastern Tangkhul Student Union gi President Wungnautan Chinthung na hai India lengak amadi state lengak na Indo Myanmar ngamkhai maru oina Naga taba area da sambal khaba gi thabak tawdana ba amadi Free Movement Regime FMR lauthokpa asi yaroi haiduna mahiroi luf ani asigi maikaidagi haiba Achepa wafam khangan khiba laikre Chief Minister da hiramasi gi matangda memorandum amasu haukiba September 10 da pisin khiba su laikhrabani Lengak na mahiroi luf anina thamliba wafam lumna lawgani khalaga lairingai cherak asigda masiga tayon na bada thasigi chaicha taraga tareta center lengak ki maikaidagi mari leinaba authority da Indo Myanmar border gi mapung oiba paringi DPR semnaba pautak pirakhiba si laibak thibani aduga Chasat village asi Kamjong district ki manung chana laiba Sampui Tangkhul khulgi manung chana laiba Kuki taba mafamni Chasat hariba khul asi Indo Myanmar ngamkhai ga naknana leitaba mafam amani border pillar number 6 124 asi Kamjong district manung chana laibani center na masida ithing anigi marakta wakhal tanadaba leihanduna mai hounaba Sinbiganu Chasat amani Kamjong haibasi tongan ba mafam nate Chasat asi Kamjongi manung chanba mafam amani Naga da Indo Myanmar ngamkhai area si da ngalingai matamdagi Naga ichil inaw sing leiminarakli ngamkhai sambal kharakpa matamda Naga ichil inaw sing kaihanbada Natana mahusadagi lairakpa ecosystem da chowa kaiba pigadawribani maram aduna center madi state na Naga taba Indo Myanmar ngamkhai da sambal khabi thabak chathaba sugya yaba ngamloi haiba wafam Wungnautan Chinthung na phongdokhi Handaki Delhi khongchat asina Manipur da tangdu leitaba hanjinaba amadi chawkhat tharangi matangda wafam kaya khanarakre CM Manipur da mamang chahi 2023 gi May 3 dagi hauna thogliba kanglupani gilana sina maram oiduna school amadi college singda privacy phangdana lairiba mioi singi damakta yumli sing tare chanaba yaba pirakle government ki employee singi tolaf amadi pension gi sanfam chaliba tha sigi kunthra ga mathoi fawbagi manungda pithokpaga loinana relief camp singda lairiba mioi singda lenga ki maikai dagi tha khudingi lupa lising amagi sanfam ningol chakawa mamangda piragani Handaki Delhi ki khongchat asina Manipur da tangdu leitaba puraknaba amadi chawkhat tharangi matangda Union Minister Singa wa khanarakre haina Chief Minister N Biren na phongdokre wafam asi Chief Minister N Biren gi Delhi ki khongchat ka mari leinana ngasi CM Secretariat ta pangthokpa paumi singa unaba amada CM na phongdokhibani Minister MLA kayana saruk yaduna pangthokhiba paumi singa unaba aduda Chief Minister na makha tana phongdokhibadi haukiba mamang chahi May 3 dagi hoduna chatharakhiba lana sigi manung handakki mahaki Delhi khongchat asina matam sangba khongchat ama haibadu oiki khongchat asina Manipur tangdu leitaba hanjinaba amadi chawkhat tharangi matangda wafam kaya khanarakre
ꯃꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯁꯤ ꯐꯪꯗꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤꯗꯃꯛ ꯌꯨꯝ 8,000 ꯁꯥꯅꯕ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯁꯤꯑꯦꯝꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯂꯦꯟꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕꯁꯤꯡ ꯄꯤꯊꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯒꯤ ꯂꯝꯕꯤ ꯀꯤꯂꯣꯃꯤꯇꯔ 9ꯗꯒꯤ 13 ꯐꯥꯎꯕ ꯁꯤꯃꯦꯟꯠ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯑꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯂꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯐꯨꯠꯕꯣꯜ ꯁ꯭ꯇꯦꯗꯤꯌꯝ ꯑꯃ ꯂꯨꯄꯥ ꯀ꯭ꯔꯣꯔ 200 ꯆꯪꯅ ꯁꯥꯅꯕ ꯂꯝ ꯌꯦꯡꯕ ꯍꯧꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯔꯒꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯥꯏꯀ꯭ꯂꯣꯟ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯕꯤ ꯀꯌꯥ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝ ꯁꯥꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ MLA ꯀꯌꯥ ꯄꯨꯟꯗꯨꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯌꯥꯎꯁꯤꯟꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫